Akaswani Imphal Ningthokongzam Suni na pau pazari ahanbada maruiba pau. Chief Secretary amasung Security Advisor na Rajyapal Anushya Uikega unaduna Rajyasigi hauzik oiriba phibamgi matangda kupna khanakre. Rajyasida athuba matamda santi amasung tangtuleitaba phibamda hanjilhanaba MLA Kuntra Matoina Kendragi Griha Mantri Amit Shah da taksilagani amasung Himachal Pradesh ta nonga mari linaba thagdoksing da myoi marfu laikidare marfutra mapan hena sokre tarana thiba khangdre. Chief Secretary Binit Joshi amasung Security Advisor Kuldeep Singh na ngarang Manipur gi Rajyapal Anushya Uikega unaduna May 3 dagi hauduna rajya sida thokliba irang asigi haujik oiriba phibamgi matangda kupna khanakre. Unabaduda rajya sida haujik oiriba tangdu leitadaba phibam asi stakeholder pumnamakka punna phaminaduna mausagi phibamda hanjil hanabagi matangda Rajyapalna khanganki. Loinana chayol khudingi oina monitoring committee singi bifam pangthoktuna irang asi loisinaba lokhaliba sexual thorang amadi haujik mayuk nariba khudong chadaba singi matangda khananaba khanganki. Lau singi thabuk mapung phana paikhatpa ngamnaba security piba lanjena duna leiriba medical tamliba mahiroi sing atopa medical college sing da tamhanba yanabagi damak Medical Council of India ga khanaba relief camp sing da leiriba inmate singi damak hidak langtak marang kaina fanganba lanjenarak laba mioi singda lupa lising amamam pinana paikhatliba khongthang asida haujik phawbada pithoktuna leiriba senpam pithokba nongmada sangda yadarba polam sing marang kaina fanghanba Kaligumba darkar lerebadi lalolba singna hakthengana chatuna darkar oiba polam sing relief camp singda yolanba amadi irang asina sukolaba mioi singda khetipuron piba yauna makhoigi matam khargi lenyanaba yum sing sananabagi khurang thorang khumang yangna paikhatnaba Rajyapalgi maikeidigi khanganki. Autonomous District Council gi mikal pangthoknaba haujik oiriba phibam asi yengsinaba drone sijinaba Sarkar na thokiba no work no pay gi order adu amugana yengchin baga loinana Manipur da santi amadi mausagi phibam da hanjilhanaba civil society organization security force amadi rajniti dol pumnabaki mipam raj baban da pangthoknaba su khanganki amaromda rajya sida haujik oiriba ain amasung santi raksagi phibam da akanba miteng thambinaba uripok apunba lupna Rajyapal Anushya Uikeda haijakre unabadu da uripok apunba lupki maikaidagi memorandum amasu Rajyapal da pisinki. Rajya sida santi amasung tangduleitaba phibamda hanjilhanaba rajyagi MLA Kuntra Matoina mot amatu oina kendragi Griha Mantri Amit Shah da taksilagani haujik thoklibi irang asigi warushin athuba matamda puraknaba Griha Mantri da hairagani. MLA Kangbu Singh asina rajya sida amatu oibagi saktam ngaktuna thamnaba kendra sarkar da hairagani tha asigi mangada Churachandpur da satkhiba santigi khongchet amada miyamna khushu kulai sing paiduno khongchet aduda saruk yakiba adubusu thijinnaba taksilagani. Ngangkhai wangudagi sangsilakpa militant singi mathakta akanba thabak lokhatnaba wafamsu phongdoklagani. National Highway 2 da chathok chasin tawbada khudong thiba thoktanaba matik chaba security thambinaba wafamsu palli. Manipur da haujik thokliba irang asina maram oiduna lanjenarakpa mahiroi singi yenglaga Rajya Sarkar na handakta haudokiba Chief Minister Scholar Students Rehabilitation Scheme 2019 gi matangda mahiroi singna khangningba leirabadi telephone number 7085 303-429 da ayuk pung taradagi nungthil pung mari pawba telephone tarokpa yagani haire. Directorate of University and Higher Education gi Director na thokpa cherolamada hai mairoi singna scheme asigi damak hapkraba nodal officer singa unaba yaragani. Khetugao Kendra gi MLA Sheikh Nurul Hasan gi mathakta hanagi MLA Nahakpam Indrajit na High Court of Manipur da thakiba election replication petition amasung adubu sanahan kidaba High Court ki impeach judgment order adubu singnaduna Supreme Court ta petition for special leave thakre haire. Supreme Court na leave adubu lokhat khibaga loinana hearing chathaduna Indrajita notice thakre haire. Petition adu ngarang court asigi Chief Justice amadi Justice Pamidigi Hamatam Srinara Singha gi bench na lokhatuna khanakhibani. Imphal West amasung Imphal East jila da ngase ayuk pung 5 dagi numidang wiram pung 3 phawba curfew komthokani. Adumoinamak Imphal West ki Langol dadi ayuk pung 5 dagi numidang pung 12 phawba tamak curfew komthokli. Kakching jila da serau nataba atay mafam singda ngase ayuk pung 5 dagi numidang wiram pung 5 phawba Bisnupur jila da ayuk pung 5 dagi numidang wiram pung 5 phawba Thaubal jila da ayuk pung 5 dagi numidang pung 9 phawba curfew komthokli.
Churachandpur Jilagi Oina, Ayuk Pung Manga Dagi Midang Pung Manga Fauba Curfew Kumthokli, Tabiriba Pawasi Akaswani Imphal Dagini. Himachal Pradesh ta Nunga Mari never Togdosing the Mui Marfu Hene Lakidre. How given a Marin Yesida, Kumgi Nung lived in a Rajasin Betuna Chukibadagi, Rajasida Asianagi Togdo Asitokibani, Adumoinamag, Hauzik, Nung Chubagi Sang Hantare, Miam Karadi Safare, Mikan Bagi Tabak Chatare, Agasbani Paumina Hai, Rajasida Nunkana Chubadagi, Singamasung, Singing Kabagi Togdo Topanamara Moiduna, Mui Marfusikibani. Nunga Marilena Mui. Marfutra mapan hin asu open nangki amasung tara hin tiba khangdri ngasi phongba pauche singi maroba pausingi demak hauzik mangsa tapam Premananda leire Premananda Thagasari Suni ngasi phongna yo pauche singda subolgi hakchang miyam gi achauba khongchat amaga loinana iroisamba chengelda leirol chankre haiba pau AR gi mahut atopa force na sindokna ba MLA kunthra thoina Home Minister taksingkre haiba pau nauna bunker sing sarak badagi lau uba ngamdri lau panba yadaba asina lupa crore kuntha tre rom manglagani haiba pau amadi Manipur gi hauzik oiba film asida drone sizinaduna yengsinaba amasung ADC Mikhal Pangthongnaba Governor Chief Secretary amasung Security Advisor da khangan haiba pauna maroiba pausing oina fongnari pogna famda subol gi hakchang miyam gi achauba khongchat amaga loinana iroisimba chengjilda leirol chankre haiba pauna ahanba headline tauri pawasi Sangai Express Manipuri Ichel Express amasung Huyanlan pauda ahanba lamaida headline tawduna fongli Churachandpur gi rally da nongmai season nakiba adu thigatnaba MLA kunthra thoina Amit Shah da taksinkhre hab amadi Santipuro haiduna tongan ba lining chatpasingna wakat khongcha chatkre haiba pau ponghom pause gi ahanba lamaida headline tawduna fongli Sana lebakta AR gi mahut atopa force na sindongnaba MLA kunthra thoina Home Minister da taksinkhre haiba pau ahanba headline tawri Manipur Mizoram da law na yadana changlakhiba biometric record tawnaba center na khangan haiba pau amasu headline tawri Sahi Sigik July Tara Fawbada Dengue gi case Marifu Mathoi JE Kunmari Thengnare haiba pauna pauchi asigi anchor kalam da fongli Ichel Express da Supreme Court na Indian Army da direction amata issue tawbagi wafam laite sahi humbutara nithoi gi mamangdagi thawong asi chanarate haiba pau ahanba headline tawri Thiba humbagi thabak leptana chathari bunkerani security na thugai kre Imphal ta khulai taruk recover tawkre haiba pauna pauchi asigi anchor kalam da fongli Huyanlan pauda Manipur amasung state ahungi delimitation gi matangda delimitation pangthokpada Government of India gi ayaba mathau ta di haina Supreme Court na khangangre haiba pauna ani sub headline tawduna fongli pawasi Sangai Express Manipuri da banner headline tawduna fongli Home Ministry gi pautang matungina Manipur da illegal immigrant listing ani chawnga rongi biometric sing khomjinba haure haiba paw ahanba lamaida headline tawduna fongli Sangai Express Manipuri da Churachandpur da nongmaina panba chani Marifutara Layang ki haiba pau ahanba headline ahanba lamaida fongli Army paramilitary forcing da direction piba ngamdi haiba Supreme Court ki pau amasu pauchi asig ahanba lamaida fongli Ireibakta cookie singna nauna bunker sarakbada low uba ngamdri low panba yadaba asina lupa crore kuntha tre rombang lagani haiba pauna ahanba headline tawri Sangai Express English da Churachandpur da Doctor amadi hidak langthaki awat pa leibana khudong chada mayong nari haiba pau ahanba headline tawduna fongli Manipur da Santipurok naba MLA kunthra toina Union Home Minister taksin naba wareb laukre haiba pauna ani sub headline tawri Manipur Melda Manipur da hauzik oiriba film asi yengsin naba drone season naba amadi ADC gi Mikhal Pangthok naba Governor na Chief Secretary amadi Security Advisor da khangre haiba pauna ahanba headline tawri Imphal Free Press da Center amadi State na Praja amadi Lantung ngak sena Supreme Court na khangalakre haiba pauna ahanba headline tawri pawasi People's Chronicle da su ahanba headline tawduna fongli Imphal ki mafum khada security gi section thoranga loinana low singu bagi thak paikat pa haure haiba paw ahanba headline tawri September kunthra fawbada Manipur da leiriba illegal migrants sing gi biometric record khomjin naba center na khangalakre haiba paw amasu ahanba lamaida headline tawri pawasi People's Chronicle da su ahanba lamaida headline tawduna fongli Tamenglong Times Manipur gi irang asi yengsinabagi damak fact finding team da yawrakhiba advocate Diksha Dwivedi Manipur police na sedition gi charge tawkre adumoinamak Supreme Court na mahakbu interim protection piri haiba pauna ahanba headline tawri Suni Thagazari Premananda aroibada maroiba paw amuk Chief Secretary amasung Security Advisor na Rajyapal Anushya Uikega unaduna Rajya sigi hauzik oiriba phibam gi matang da kupna khanakre Rajya sta atuba matamda santi amasung tangdu leitaba phibam da hanchilanaba MLA kunthra toina Kendra gi Griha Mantri Amit Shah da taksilagani amasung Himachal Pradesh ta nonga marilina ba thagdosing da myoi marfu laikidre marputara marpan hena sokle tarathiba khangdri pauloi jare